Kesri yon phamda nongmei kapsilam lai haide ngara amasung asigelo na ba hingno yai matung pung tararom taba matamda Imphal East ki Porompat Police Station ki manungsan pa khurai lamlong kai thel da leiba Kesri yon pham kai thel amada sakhang da basingna nongmei ron kya marung kapsilam lai adubu matamadu da hotel adu da mi amata leitaba maramna kana amata dia so pan yaw khide amarom da nongmei kapsilam ba thodo adu gi mayok ta wakan mi pham sathakre sakhang da basikla nongmai kapsilam ba hotel adu khurai lamlong da gi koijam joimati kauba amana phambane thodo asiga mari lenana joimati na phongto khibada mahake apukpi mama nabagi seba tawraga leibana ahingda nongmai kapsilam ba du kadai da no khangde Kona mahake hotel da kapsilam bani haba khangkhibane thodo da hotel manung da leiba kolik khara nongmaina pandana soke thodo da manak nakna duty ta da security kangbuna hanna yengkhidabagi maram karigino haina penda ba phongtokhe Churachandpur da nauna laisa sandorokpagi mipainari ngai da dengi na sahi tarahundagi nupamcha ama sire Churachandpur district ki Bongpi village da nauna laisa sandorokpadagi miyoi nifu yankairom hena layong khangdana nanarakpadagi miyam mipainari ngai da dengi na sahi tarahundoi rongi nupamcha ama laikhidrai sahi asigi oina dengi laisa na Churachandpur da laikhidaba asi miyoi asina ahanba oire laikhidraba nupamcha se Churachandpur gi new lamka gi balbeng dagi ne Class 6 tamliba mahiroini nupamcha sena school salingai da lambi da yamna kanna laihau toropadagi Churachandpur district hospital da laikhanakhe adubu hospital da laikhanaba nangdringai da laikhidabane laikhidrabagi haksang adu ngase new lamka cemetery da lairon sankhre dengi laisana sahi taram dorom suraba nupamcha ama laikhidraba thodong matong ngase malaria department na new lamka gi balbeng area da makhatana dengi laisa sandoroktana ba thermal fogging machine sizna duna fogging kapthoke Churachandpur da hojik kang da sandokpa dengue ki virus asi yamna mipaininga oiba tangka ama yaure mari lainaba department na ngasi nauna dengue ki positive case kun gani thoi confirm tawkhibaga loina na sahi asida district asida dengue na naba mi ki masing asi satrat ka yankhai ni thoi shure mamang sahi da district asida dengue ki positive case punna sahum kunthra ni thoi thengna ke du handak hana dagi saro ama hengan na hojik phawba da positive case satrat ka yankhai ni thoi yorokpa sina miyam da hena mi paiba fawre Churachandpur malaria department ki maikai dagi khudaki oiba section thorang oina miyam da kakhal nengthina sizinana ba yumgi manung amasung akoiba da dengue laisat puriba kangseng marung koktana ba ising tunghandana ba miyam da awareness pibagi thabak haukhre panba yabadi dengue laisat asi dengue laisat puriba kangna sikhraba matung nomit mari dagi na tarani phawbugi manung da laihau yamna kanna hauba kok sikpa mitna ba muscle sing sikpa yauna masigi symptoms sing asi lakwa hawe matam sana Sexual haudrabadi dengue laisa da si yamna khudong thiningai ni haide Yellow missing na NRC demand tawri Kuki singna pamdri kumsing 1951 da base year oiduna NRC satharabadi Kuki sada marphu foreigner oigani haina khamjalia na phongdorakhrei Manipur da yellow missing na National Register of Citizens NRC pangthokadabani haina akanba demand tawri India legakna pangthokpa hauraba Census 2027 Manipur ki oina yeithokhtuna thamlaba matung NRC hana pangthokadabane matam sangna yublonari balebak Myanmar da irang laibada maram oiraga miyoi lising kya Manipur da sangsilakhiba adu mayek sengna khangdo haudrabade lamdam masigi citizen oisin khiba yai NRC pangthoktana census sathakhrabade hairba mitop sing adu lamdam masigi citizen oikiduna yellow mi singi sakthungda khut thingjalakani haibagi me paiba leire Masina maram oiraga Manipur ki yellow mi singna census pangthoktrngai da NRC sathakadabani haina demand tawduna lakle demand asilenga na su yaningba utpaga loinana MLA ki team ama Delhi da thaduna BJP central leader sing onana ba amade NRC pangthokna ba taksin khibagi thabak sing su satharakle maduda natana chief minister yumnam khemsa na NRC ki wafam ase assembly da puthoktuna khanagani haiba wafam su phongtokpa laikhre nakala da Kuki zone haiba singna NRC pangthokna ba demand tawriba si maram chade center na paikhalagba census ki thabak thoram singda ayat pa piba chumloi haire Kuki jo singna NRC pangtho haningdabagi maram chawna leiri zomi phurupki aiba s khamjalian ngaite amasung ke bungjama uina iba di indigenous zomi habalari amagi lamai chamaga modra mangada karigumba Manipur da kumsing 1951 da base year oiduna NRC pangthoklabadi chingda khundariba tribal population gi sada marphudi lamdam asigi citizen oiba phangloi makhoi foreigner oina laukragani
Registry of Census 1951 gi Section 2B gi matungina mapandagi changsalakpasing foreigner ni logani haina mayek sengna palle masina maram oiraga Kuki Council na Manipur da miyam ki akanba demand ama oiba NRC yaningdaba phongdorakpane ngasi Council na thadorokpa serol da hai COVID pandemic lakhibana maram oiraga Census 2021 ngasi phawba panthaduna leide handak India langa Census 2027 pangthok na bathorang torokliba si taramna oi manung mapan naidana Census exercise tohanba mathautai Assam da kumsing 1995 da sathakiba Assam Accord ki matungda pangthokiba NRC ki final list da mioi lakh taramapan rom khandoke maduna maram oiraga singnaba kya lakhe foreigner tribunal da appeal toroktuna jayatnaba kya su thoktuna leire Manipur da NRC exercise toba pamleba singna tungda tholakpa yaba hena chawa wathok mari lenaba complicacy amasung consequencing munna khantha hoba mathautai gadget sigi serol sina makhata na hai Manipur da athingbu yauduna census exercise satha gadabani center na paikhalakwa thausilasi ikai khumna gadabani lop aduna census delimitation taramna opogolena communal propaganda sandoktuna atopa purupsingu victim ohanaba thausil zatharodabani haina supong dorakle UKNA ki finance judicial custody remand pi krehaide Tronglao with the bomb attacks at Taduna Sahi Nauriba Matsin Mokwa and Hat but the Chennai Habigi Maralda Taudo Asibu Tiziliba National Investigation Agency NIN Parava Kuki Militant Group United Kuki National Army UK Negi Finance Sipni Haiba as Palal Tadau Allies Lalboy Singson Matang Tha September Ahum Pobo Guwahati Central Jail da Judicial Custody Remand Pi Krei as Palal Tadau Allies Lalboy Singsanase virtual mode ki khutang da NIN Thasi Kunma Thoida NIA Special Court 2 da Puthokuna prosecution na accused asi Manipur da laiba jail ta thamba haibasi hojik oiba security ki phibam amade laiba tension sing asida khudong chadaba laigani haina submission tauke panbai as Palal NIN Thasi Kunma Thoida sahi asiki April 3 Bisnupur district ki Moirang police station na konba Tronglaubi police station na konba Tronglaubi awang lekai da bom pukhai kiba thauduk ta senai habagi maral da nauna pha kibane miyar sigamari lena na Moirang police na April 3 Tronglaubi da bom pukhai handuna pikliba masin nokwa ani hat kiba amadi apokpi mama oina binita buna sokpan dangan kiba thaudo adugi FIR adu nauna NIN case sibu thijinaba RC04 2026 NIA IMP restart Taukibane Thasi Kunma Thoida NIA Special Court 2 the Satakiba hearing aduda public prosecutor na Pikiba submission the Hojik Laiba status law and order situation amasung ethnic tension singasigi marakta as Palal Thadau Imphal da Laiba jail da thambada khudongsa daba kaya marokpa yai haibaga lenana statusigi jail da thamlabadi accused asina mahaki associate amadi mahana involved tauba crime network singi miyoi singa pau phaunabagi oithokpa haike as Palal Thadau ki council na court accused asigi help ka mari lenaba sing amadi mung manung singna mahaka unaba khudongsa ba phangnaba Churachandpur da laiba district jail da transfer taubi haina prayer tauke nakalani ma case submission sing taro matung court asina Palal Thadau bu Churachandpur district jail da transfer tauna ba torakiba prayer do reject tawduna accused si Guwahati da pukhinaba direction pi kibaga loinana accused si akan security gi ngak sen baga loinana central jail Guwahati da September ahum phawba judicial custody remand pi khi haide border gi lam pi thokpa gi warep lawba leitri haina ministry na phongdora khrei India amasung yublon adiba Myanmar leba anigi ngamkhai da maro aina Manipur sector gi Chandel district ta matam sangna ngamkhai gi chayat na ba leiriba se laiba anina loisin ba hona ba border pillar khara nauna demarcation tauna ba hona riba se da Myanmar da India na Manipur gi lampi thokiba yai haina tauna rakhiba report sing ase sengdokladuna Ministry of External Affairs MEA nahai Myanmar laiba amadi India anigi maratangam khoi gi chayat na ba leiriba se gi matang da loisin na ba gi damak tangkak naina wari sanare adu warasin purak na ba hona ba India na Myanmar da lampi thokpa gi warep lobudi leitri haina phongdorakle report singi matungina matam sangna India amasung Myanmar leba ani asigi ngamkhai da matam sangna sayat na ba lairiba se loisina ba hona bada Kabo Valley gi lam amasung Manipur sector gi Chandel district manung chanba mol cham da lairiba boundary pillar 56 Jangolen gi border pillar 66 Khumkot gi border pillar 67 amasung
Joldamgi border pillar 68 sing yauri maramasna hariba mafamsing asi Myanmar da pithoklabadi je nariba ngamkhaigi issue asi losilaba yai haina agency singna report tawkhiba laikhre amaromda MEA gi report matungina de MEA na lampi thok pisingi matangda aroiba warep lawba amata leite wari sanabade dumaksa thari mafam kharagi warep naba ngamdana lemhoriba ngamkhaigi saruk khara si technical assessment record amadi diplomatic negotiation gi khuthang da yanaba poraknaba gi pandamda wari sanaba si makha tana sangsilakle haina minister asigi official na phongdorakle aroiba yaba ama poraklabasu maduleba anigi government na lamdam asida mijengdagi park zawba strategic administrative amasung security gi mijengda yanaba oigadabani haide propose tawriba territorial engagement natraga mapung phaba settlement ama porakpada mafam maduda khunda laitariba misamyam gi interest state lenga ki ayaba amasung security agency singi wafam singa sikupna yengdaba amadi khanadaba yaroi ngamkhai amasung security gi wafam gi wangmada yumlonariba ngamkhaida leriba misamyam gi di border international boundary leitringai gi matamdagi ngamkhaida leriba kanglo phurup singna ethnic cultural linguistic amadi historical gi oiba mari singda saruk yaminaba ngaktani haire NRC tawdringai census pangthokpa yaroi haiba miyam gi dabi Kuki Council na reject tawkhre state asigi kanglo phurup singi organization singna Manipur state national register of citizen NRC update han hana tawduna ain kaina sangsilakliba illegal immigrant sing masak khangdoklaba matung census pangthu hana kanba khongjang sing sangsilangai chera sida Kuki Council KJC na miyamna sangsilaba khongjang asibu reject tawraduna Manipur da verified population data gi khuthang da demographic consulting ase hana lotion gadabani haire ase India today NE da tawbo report amagi matungena COVID-19 pandemic na maram oiraga 2021 gi census delay tawduna laklaba matung hojik status gi oina schedule tawriba decennial census ase welcome tawi haraduna Manipur da thokliba conflict ase gi manungsana population amasung demographic singi matangda leriba claim sing ase yenglaga manung mapan naidana census exercise tawba mathau tai haide council asena verified tawraba data singda yumpham oiraga status da delimitation tawbada support tawi haraduna khongthang asena fair oina representation tawbada mateng pangani haide NRC gi matangda palladuna council asena hai NRC updation tawba si national exercise ni kanagumba community natraga state government na tokhaiba NRC updation tawnabagi maning tamna phirep lawba yande haide news agency sigi matungina KJC na national NRC implement tawnabagi damak Manipur based tawba group natraga state government singda matam lep nabagi damak legitimate basis leitri haide census tawdringai NRC hana tawnaba dabi singasi Kuki community da thamliba allegation amasung speculation singda yumpham oire asagama claim singasi census ki khuthang da generate tawba official demographic data da access tawpham tu I haide census 2027 loisinduna population tawraba matung NRC pangthok na dabi tawraduna census tawdana NRC pangthok labadi madugi result adu premature amasung unjustified oigani haide KJC na Assam da pangthokiba NRC gi matung tarakpada lakiba issue sing paladuna Assam state ki oina NRC asi 1995 ki Assam Accord ki makha da pangthokiba NRC aduna final list da mioi lak tarama panrong khandoke asina maram oiraga legal challenge amadi foreigners tribunal da appeal ke amarum panduna leiri Manipur asigumba NRC exercise tawba pamliba singna tungda tholakadaba complexity implications sing amasung consequences munna khantha hoba sungani haidi KJC na makhatana madirana ba stakeholder singna Manipur athingba yauduna makhatana census ki exercise sing satha handuna NRC ki matangda central government ki authority singbu ikai khumnaba otkadabani haibaga loinana demographic issues si communal propaganda amadi victimization tawbada sizinadana ba appeal tawri haina news agency report tawri kairau AC ki nongpok thangba maikida leriba khulsingda census ki enumerator amadi supervisor sing sanglakpa athingba thamle haina ko na phongdorakhre status ga zoba issue oiragliba census ka marilena ba thabak thoram sing thingna ba phirep maike kyadagi laukthokna rakle masigi manungsana coordinating committee of club and organizations ko ba apunba club amade maira paibi singi lup amana kairau assembly ki nongpok thangba maike da leriba khul singda census ki enumerator amadi supervisor sing sanglakpa thingba thamkhre
Lengak Nanamduna census Tokiba Tarabadi Tampaki Oidiba Assembly Set Masing Nipu Asidagi Kuntaret Kunipanda Hantarakani Haina Sanjoy Hantemna Pondora Kray Lamda Masida Lengak Liba Government Asina Haujuk Paubu Census Deep Taunaba Amadi NRC Update Hana Taunaba Wareb Lobangam Dribasi Lenga Asi Iriba Ilamdam Kanaba Lady Brana Tragamitosin Kankanaba Ladyba Lengakla Kanaba Makagi Lengak no Haujuk Taugani Hariba Census Asida Yumpam Oiduna Delimitation Amuk Toropa Tarabadi Sing the Kuki Jo Sing the Kundaba Mapamdana Henba Assembly Sit Masing Hena Hengat Kiduna Haujuk Tampaki Oidiba Assembly Sit Masing Nipuasidagi Kuntaret Kunifanda Hantarakani Haina Social Activist Sanjoy Ahantemna Hanglakle Zeb Dina Parks and the Sangsilakliba Manipur NRC update Taudraga the census Taubayaroi no NRC no census Hyper Kongzangi Saru Amoina Ngarang Kumbi Bazar the social activist Sanjoy Ahantemgi Lising Makada Mahaki Frontal Organization Ama Oidiba Kumbi Kendra Progressive Front Silangduna no NRC no census Haba Kalon the Yumpam Oiduna Wakan Mipam Ama Pamke Wakan Mipamada Sanjoy Hantemna Mito Kandoktana Haibadi NRC update Taudana census Tausin Kiba Tarabadi Lamdamasi the demographic salience Sama Laktuna Manipur da Yelhaway de Galera Club Yellow Purupunamaki Lenga Clone Gisubli Samitlon Enat Satamama di Puarigi Oiba Subli Punama Mitop illegal immigrants in the Kudum Sansen Kiduna Mamai Tangda di Yellow Purupsing Ma Kragani Haike Ukraine Kha Thangba Russia the drone attack Satarapada Anga Anishide Kha Thangba Russia the Ukraine drone attack Satarapada Anga Anishiki Vagalina Mama Mapa Sokle Hana officials in the Pondo Cray Russia na Ukraine gi shopping center amada attack satharubagi laman khumboina drone attack satharakoni Russia gi tongan facilities sing da left na attack sathabagi saru ama oina e-commerce retailer ozone gi warehouse amada su attack satharake Kha Thangba Russia gi Krasnodar region gi governor Benjamin Kondratev Nahai Yek district Labor residential area kaya the Ukraine drone attack matang satharakli Central Samara region the Ukraine drone attack satharakoda mioy ama sire hana local governor na phongdokle mamang the Ukrainian President Vladimir Zelensky gi Ponapam city da Russia na drone attack satharakoda mioy mapan thiba khangdana leide haide Huran was support Tauduna Northeast Masada Khut Tharakle Haide, Andhra Pradesh Kakinada Labor RK School of Nursing the Tamduna Labor Northeast Masagi phone charging Tauduna, Tamlingaida Mayang Masa, Mana Huran Badagi, Kanabada, Madada Labor local Mio Shingna, Huran Badawena support Tauduna Mio Shani Sahum Laptuna, Northeast Masa Sing the Khut Tharakle, Mio Ahumari Sokle, RK Nursing teacher Sing Power Huran Bada Oina Misang Sanke. Police na matam sana control ta hore adu situation sina tambangam dabagi Northeast Masasing atopa hostel da hongdokre pangkiba phone du so amuk phangkre haide